Mayambu ahanba maktada Kanglay Leipung Original gi maikadagi Bisok khairakpamna taram noksari channel asina ngasisu tabada kitujungba phawraba subscribers nga thabira pa wari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nusibiduna ngakpiu haiduna hajari aduga amana channel asibu mapung phanba matamda sarugya biboina adomadom na like amadi subscribe share to biro mohaduna jari subscribe to matamda bell icon du on to biro mathangi wari thaglapa matamda adomadom gi phone da phangna bagida adu de wari sia hongna ba tawsaraki wari sia seng ba thoki ba wari makhakni matamadu inga thagi ahan ba itabasi ahal singna sukhra haine asumna inga gi itaba matamda turel da ising da inching ba sakna basi kaya thoina mata saknaramdi ahalaman singna haina badasu masi kaya thoina mata tongnaramdi thaina ngai matam ga tongnarambaduga hairaga hojik matam gi tongnari basigadi yamna khetna ba haibado oire hojik mayamna tongnari basina mawang amani numit ado nongsu khara kana suraga numidang wairam pung manga tarakpa madugi matamda nong asi adum hangki isingdi phana yamna sauri nong ase lepa leitana numit ni humni mukti adum surabanina turel gi ising asi suninnik lauri numit aduda akhoi gi laikai gi ine ama akhoi gi yumda la ami imagi mingse kauraga wa kai keno khara haigada bagi tawrami maduda imana nang dikado bala ino inga puduna laisi iche inchimusi haidana keneldo nga maya mama la hainai ado salusidana hoi ado yumsimi kana gumba mata laiti natai do la kanda ai silagi hoi adudi ai hana salamagi ko asi hairaga ine do atumak satkre ngi haktangi matung da baba su lakli baba lakla baduda imana sumna haiki mo baba kenel da nga maya mama la hai ai sung yaktang pharugi nga singado ai su in kai kai si putholaga mutang singlogi baba na wa haiba nang jingai da abok na imung da gi tholaglaga sumna hairai ngai kho hojik se inga gi itaba numit haibado madu oira kadorabani turel khongban waisi mina kai kai no thaina ngai matam da gi su yamna hainarakpani aduna inga gi ahanba numit asi itaba yamna phattabani madu gi su mathakta turel khongpan waida leiraga nga phabasi masi yamna phattabani phari khaidi phabani phatraga di phattabani aboki wadu de imana wa makha tarudri sakhumda dum sanglaga sak thongna ba sem sakri ai sungi hak leiraga isa nupi du bulairak tak pirami mathangi numitu de ima singi hak tang waira basu inching ba sakluge haidana babaga puna thoki abok na sung ngalingai matamda ngai hak singlaga dum ngan halau haidana babaga ima ga da yamna kana hairami adubu angakpa matawa amada ima amadi imaga thangnana laiminariba insingminariba laikai gi inedo nga asuki matik yamna lai hai ima amadi ine amurak sonbada nga singasi asuki matik yamna phaduna batin tangkhai yawi hai asumna marilak surakpa matamda imana inna se sonduna singkhalakpada nga marak aduda karigumba posak ama yauduna lairami maduda imagi wakhalda su kaigumba khara khalaktuna imagi wakhalda sumna sukhalaki hai laire matung inaraga nga mayam ama laki haibado masi chumgadoribra kitang thuna kakhatnaba dawragi asi khallaga thangnariba ini aduda nga mayam ama laisi masi afaba khudam nati kai keno khara su ai namitta uri dilna malakpagum aisi uri aduna mathakta kitang thuna kakasi afaba khudam nati haidana ini da hairami maduda laika gi ini aduna su iman hairakliba wafam maduda mahaksu kaya thoina thajadabra khangdi nakhoi karamlo ai ngi haktang lairakhi ngihaktang in sologi ki haidana ine do dum lehowi hai laikai ki ine gi wahai adu da imana su phare dudi nang kuina pungtheng na di laira anu swaisina tomdani mi su kana gumba amata laiti aikhoi hana halamagi asi hairaga ima sodmak lakhi baba ga ima ga nga mayam sing adu puduna lakle asumna lakpada lambi da wari watai sadana lai imana nga mayam amalai aduga tawri bapum namak singa se khangliponi aidi ngasai nga mayam amala abasu isasi kai gumba ma dum tawi aduna kakhala se haira ibado kida jhala khangdi aidi sasi ki ba phaurak labani isasi ki baduna bukarakla se haidana mangonda hori basni khangdi nong bo hek suraba aduga nong sikitang bo hanglaba ma han hekta kenela sida lairami nga yamna phaba pamjabani na mahaksu
ꯉꯥꯒꯤ ꯃꯍꯥꯎ ꯑꯁꯤ ꯀꯥꯎꯕ ꯉꯝꯗꯕꯖꯥꯠꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯥꯒ ꯕꯕꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯌꯨꯝ ꯌꯧꯔꯛꯂꯤ ꯕꯕꯥꯒ ꯏꯃꯥꯒꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯑꯩꯁꯨ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯕꯕꯥꯒ ꯏꯃꯥꯒ ꯂꯥꯛꯄꯗꯣ ꯄꯨꯡꯈꯥꯏ ꯐꯥꯗ꯭ꯔꯤ ꯃꯗꯨꯗ ꯑꯕꯣꯛꯅ ꯊꯣꯛꯂꯛꯇꯨꯅ ꯆꯠꯈꯤꯕꯗꯁꯨ ꯉꯥꯏꯔꯤ ꯄꯨꯡꯈꯥꯏꯁꯨ ꯑꯃꯠꯇ ꯐꯥꯗ꯭ꯔꯤ ꯀꯗꯥꯏ ꯉꯥꯗꯤ ꯀꯌꯥꯝ ꯐꯥꯔꯛꯑꯕ ꯉꯥ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯕꯣꯛꯁꯨ ꯃꯁꯥꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯝꯃꯤ ꯑꯕꯣꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯃꯥꯅ ꯈꯪꯗꯦ ꯏꯃꯥ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯉꯥ ꯈꯨꯂꯛꯁꯤ ꯀꯤꯕ ꯍꯦꯃꯟꯗꯅ ꯀꯥꯈꯠꯂꯛꯑꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ ꯍꯌꯦꯡꯈꯩꯗꯤ ꯅꯈꯣꯏ ꯏꯟ ꯁꯣꯟꯕꯒ ꯑꯃꯠꯇ ꯆꯠꯂꯨꯔꯅꯨꯀꯣ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯑꯩꯗꯤ ꯏꯁꯤꯡ ꯆꯤꯡꯅꯩ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯤ ꯏꯃꯥ ꯑꯃꯗꯤ ꯕꯕꯥꯁꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯆꯥꯛ ꯆꯥꯕ ꯆꯪꯅꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯑꯉꯛꯄ ꯄꯥꯎ ꯑꯃ ꯇꯥꯔꯛꯂꯤ ꯉꯔꯥꯡ ꯏꯃꯥ ꯍꯣꯏꯒ ꯏꯟ ꯁꯣꯟꯕ ꯆꯠꯃꯤꯟꯅꯈꯤꯕ ꯏꯅꯦꯗꯣ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯅ ꯃꯌꯥꯝ ꯑꯁꯤ ꯀꯣꯏꯊꯤ ꯊꯤꯕꯗꯨꯗ ꯏꯃꯥꯁꯨ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯥꯔꯤ ꯃꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯏꯃꯥꯁꯨ ꯈꯜꯂꯤ ꯃꯗꯨꯗ ꯑꯕꯣꯛꯅ ꯍꯟꯗꯛꯇꯤ ꯈꯨꯜ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯒꯗꯧꯔꯤꯀꯣ ꯏꯁꯨꯁꯥ ꯅꯈꯣꯏ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯀꯅꯨꯀꯣ ꯑꯕꯣꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯨꯟꯅ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯈ꯭ꯔꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯅꯦꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯥꯒꯤ ꯏꯟ ꯆꯤꯡꯐꯝ ꯑꯗꯨꯗ ꯇꯥꯁꯤꯜꯂꯝꯂꯦ ꯍꯥꯏꯗꯅ ꯂꯩꯔꯝꯈꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯆꯪꯁꯤꯟꯅꯗꯨꯅ ꯀꯩꯅꯣ ꯈꯔ ꯇꯧꯗꯨꯅ ꯏꯅꯦ ꯑꯁꯤ ꯂꯧꯈꯠꯂꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯕꯥꯁꯨ ꯊꯕꯛ ꯃꯐꯝꯗ ꯂꯩꯈꯤꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯈꯤꯗꯦ ꯄꯥꯎꯁꯤꯡ ꯑꯁꯤꯁꯨ ꯑꯃꯠꯇ ꯇꯥꯈꯤꯗꯦ ꯗꯗꯥ ꯑꯍꯜꯒ ꯑꯃꯗꯤ ꯑꯕꯣꯛꯀ ꯂꯩꯈꯤꯗꯕ ꯃꯐꯝ ꯖꯒꯥ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯋꯥꯏꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯠꯂꯒ ꯌꯦꯡꯉꯨꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯉꯥ ꯐꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯋꯥꯏꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯅꯈꯤꯗꯦ ꯉꯥꯁꯨ ꯑꯃꯠꯇ ꯐꯥꯕ ꯀꯨꯝꯅꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯅꯔꯤꯕ ꯐꯣꯟ ꯑꯁꯤꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯏꯅꯔꯤꯕ ꯐꯣꯟ ꯑꯁꯤꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅꯗꯤ ꯄꯥꯎ ꯈꯛꯇꯪꯃꯛ ꯐꯥꯎꯅꯕ ꯌꯥꯕ ꯐꯣꯟ ꯑꯣꯏꯅ ꯄꯥꯏꯅꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯏꯅꯔꯤꯕ ꯐꯣꯟ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯑꯁꯤ ꯁꯤꯃꯛꯇꯤ ꯑꯃꯠꯇ ꯄꯥꯏꯅꯗ꯭ꯔꯤ ꯄꯥꯏꯕ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯇꯥꯡꯅ ꯍꯦꯛꯇ ꯄꯥꯏꯅꯩ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯍꯥꯏꯕꯗꯤ ꯕꯕꯥ ꯑꯃꯗꯤ ꯗꯗꯥ ꯑꯩ ꯔꯦꯗꯃꯤ 5 ꯑꯗꯨ ꯄꯥꯏ ꯕꯕꯥꯁꯨ ꯏꯁꯤꯡ ꯆꯥꯎꯔꯛꯄꯗꯨꯗ ꯃꯍꯥꯛꯁꯨ ꯊꯕꯛ ꯆꯠꯄꯗ ꯐꯣꯟ ꯑꯗꯨ ꯃꯩ ꯂꯥꯛꯇꯕ ꯃꯔꯝꯅ ꯑꯗꯨꯝ ꯊꯅꯝꯃꯤ ꯊꯕꯛ ꯆꯠꯄꯗꯁꯨ ꯐꯣꯟ ꯑꯗꯨ ꯄꯨꯈꯤꯗ꯭ꯔꯦ ꯏꯁꯤꯡ ꯆꯥꯎꯕ ꯃꯔꯝꯅ ꯑꯩꯈꯣꯏꯁꯤ ꯕꯕꯥꯁꯦ ꯍꯜꯂꯛꯇꯕꯗꯨꯗ ꯊꯣꯡꯒꯥꯜ ꯐꯥꯎꯕꯇꯪ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯊꯣꯛꯂꯒ ꯌꯦꯡꯂꯝꯃꯤ ꯐꯅ ꯀꯨꯏꯅ ꯊꯣꯛꯇꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯕꯕꯥꯗꯣ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯕꯕꯥꯅ ꯅꯣꯏꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯜꯂꯛꯇꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕꯇꯪ ꯊꯣꯛꯂꯒ ꯌꯦꯡꯂꯛꯏꯕꯅꯤ ꯂꯥꯎꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯦ ꯌꯨꯝꯗ ꯆꯪꯉꯁꯤ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯌꯨꯝꯗ ꯆꯪꯂꯛꯂꯤ ꯆꯥꯛ ꯑꯗꯨ ꯏꯃꯥꯅ ꯊꯥꯡꯗꯣꯛꯂꯤ ꯑꯗꯨꯒ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯆꯥꯅ ꯏꯃꯥꯅꯁꯨ ꯉꯥ ꯑꯁꯤ ꯌꯥꯏꯔꯝꯃꯤ ꯑꯗꯨꯒ ꯏꯃꯥꯅ ꯕꯕꯥꯗ ꯀꯩꯅꯣ ꯈꯔ ꯍꯪꯕ ꯍꯧꯔꯛꯏ ꯉꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯌꯥꯝꯅ ꯊꯦꯡꯅ ꯍꯜꯂꯛꯏꯗ ꯕꯕꯥꯅ ꯉꯁꯥꯏꯗꯣ ꯈꯨꯠꯁꯨꯃꯜ ꯐꯪꯂꯛꯏ ꯑꯗꯨꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯂꯥꯛꯄꯗ ꯊꯣꯡ ꯑꯗꯨꯋꯥꯏꯗ ꯃꯅꯤꯡ ꯏꯅꯦ ꯃꯦꯝꯇꯣꯟ ꯑꯗꯣ ꯃꯍꯥꯛ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯂꯨꯄꯥ 10 ꯈꯛꯇ ꯄꯤꯔꯝꯃꯨ ꯅꯣꯡꯂꯛꯁꯤꯗ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯑꯩꯁꯨ ꯂꯨꯄꯥ 10ꯗꯣ ꯄꯤꯔꯝꯕꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯁꯨ ꯅꯣꯡ ꯑꯁꯦ ꯈꯔ ꯊꯤꯠꯂꯤ ꯆꯨꯔꯝꯃꯤ ꯑꯗꯨꯅ ꯕꯕꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅꯁꯨ ꯃꯊꯕꯥꯛ ป้ꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯕꯕꯥꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯅꯠꯇꯦ ꯊꯕꯥꯛꯀ ꯄꯥꯏꯗꯅ ꯇꯧꯔꯤꯗꯣ ꯀꯩꯗꯧꯔꯒꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏ ꯕꯕꯥꯅ ꯃꯦꯝꯇꯣꯟ ꯀꯧꯕ ꯏꯅꯦ ꯑꯃ ꯊꯦꯡꯅꯈꯤꯑꯅ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯇꯩ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯂꯩꯀꯥꯏꯒꯤ ꯏꯅꯦꯗꯣ ꯏꯃꯥꯅ ꯄꯥꯈꯠꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯕꯕꯥꯅ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯂꯨꯄꯥ 10 ꯄꯤꯔꯝꯂꯦ ꯍꯥꯏꯕꯅꯤ ꯁꯥꯎꯕꯨ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯠꯇꯦ ꯁꯥꯎꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦ ꯁꯤ ꯉꯥꯏꯍꯥꯛꯇ ꯍꯧꯒꯠꯂꯣꯁꯤ ꯆꯥꯛ ꯆꯥꯕꯗꯣ ꯑꯃꯨꯛꯇ ꯇꯣꯛꯈꯣ ꯑꯁꯤ ꯍꯥꯏꯔꯒ ꯕꯕꯥꯗꯣ ꯃꯁꯥꯗꯣ ꯏꯉꯥꯎ ꯉꯥꯎꯔꯤ ꯈꯨꯠ ꯍꯥꯝꯗꯣꯛꯂꯦ ꯕꯕꯥꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯕꯕꯥꯁꯨ ꯃꯁꯥꯗꯣ ꯂꯦꯞꯈꯠꯂꯛꯏ ꯏꯃꯥꯁꯨ ꯍꯣꯕꯦ ꯇꯧꯗꯨꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯈꯔ ꯃꯩ ꯊꯥꯔꯒ ꯕꯕꯥꯒꯤ ꯃꯁꯥꯗꯣ ꯑꯣꯛꯊꯣꯛꯂꯤ ꯕꯕꯥꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯅ ꯅꯠꯇꯦ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯑꯃꯨꯛ ꯌꯥꯔꯦꯁꯤ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯀꯅꯨ ꯑꯩꯅ ꯇꯧꯔꯤꯁꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯩꯃꯥ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯕꯕꯥꯁꯨ ꯋꯥ ꯃꯈꯥ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯏꯃꯥꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯏꯃꯥꯒꯤ ꯃꯇꯧ ꯑꯃꯗꯤ
babagi mataw asida isu yamna ngaktuna yinglammi. Kuju laikha madu mayok tokpa loisilaba matungda imana tapna hairai. Ngasai thengnai hairibado laikai gi ine memtona do natro. Hoi mani adu kaidawragi. As onthokpanida. Haima adu kaidawragi. Lupa tara piramu haire lupa tara pirami. Adu yare kaidawragi. Aikoi sudan khitangdi toktokpa yai kaino. Yamna paisa yambasu natabadu. Haima adu gi nati. Ngasido ine memtona do. Mana na han makai thiba khangdabado. Isingta taduna sire haidana ngasido phanglakpani. Moi babada pau pigadabadasu phone su pukhidabanina amata piba phangkhidre. Tasengbadi laikai gi ine memton hairibasi angang masa amana su ine haidana dumak kawi. Aina su ine haidana kawi. Tasengbadi baba hoine ine thokpani. Madudai khoina su ine haiduna dumak kawi. Ima gi wafam adu taba matamda babadi masadu yamna ngakna. Kaino hairisibo aibu mangla taibanglo. Moi baba mangna tie taibangni. Yengo ikui kuidri. Numidang wairam oisilakpa matam aduaida mahaki mathau mangamado pangthokpa loisingkhibada ngairibani. Imagi wafam aduda baba si masadu ingaw ngawri. Babana aibu ngasai thengnarakpado as gyan menga tadide sasi kidum kisilai. Asi hairaga numittumadi baba si adumak nena tana tumkre. Numitugi numidang aduda babagi mangda kaino khara urabasani. Nongalak-laba matamda imada pausing adu loina tammi. Sakhumda imasu ay supulap puna laiminaringay matamda babana sanglai. Babana nupi ngarang dinang natamliba pao aduga ay nathengnakiba sing aduga manghasida kaino jaja yamna urai. Kai uriba laikhidraba inedo aduna ngonda ibosoba sasilaw iniga puna sasilaw haidana aigi khudanga se paiduna turel mapal tamna dumak singi. Adudai su karino haidana isasi singkhanaba yamna kana hotnarami. Adudagi isasi yamna wana mikap tholakibani. Asi hairaga imada pau singadu tami. Imana su sak thongna thola iba thodok singa se karino haidana imana su yamna munna khalli. Maduda abokta su hanglaba matungda abokna sumna hairaki. Laikidaba mi ubase yadabani. Sak sadum ahum khak thongkalamta khara thadu. Adum phanida kaisu thudokpa mata tawroida. Asi hairaga imana sak sadum ahum khak thadoki. Masigi matung tarakpada karigumba amata su tawkhidre. Asumna numik kharani hokraba matungda laikagi miyoisingna laikhidraba inedo hangem pawra pairaga numidangi matamda mami sami oina dum satli haidana kenel tamna dumak satli haidana mayamasi wawa lawpa hongnai. Tasengna hairaga de akhoi gi turen marilasi laikagi miyamsingna kenel haina khangnai. Kenel asigi tamna makhoina satpa thengnai hairibaduda mayam asisu loina kinai. Asumna nongma numit ama makhoi yu thakpa miyoi khara kenel gi lambi aduda dumak satlaba matungda khara kakhatlaga mangpham lairiba dom thangba saruk adomda makhoisi yu thaktuna lairami. Makhoi gi marak aduda babagi manaw nupa kakasisu yauribani. Asumna makhoina yu thaklingai matamda mang adomda miyoi amana nungtum langlak hai. Maduda kakawaisu ahanbada kaya throina amata khaludaba sani. Nungtum masa thumlakpaduda makhoisu yugi nisaga khara ngawbaga karigumba amata khaludaba sani. Asumna makhoina khara thaknaba makha tana dumak hauраklaba matam yu asi khara ngawkhatnarakpa matam maduda nungtum masa manga taruklak amuk thomlai hai. Handa mukti kakasu yamna sawningba phawkhraba mali. Nungtum madu mamangda tariba masado maina gamambani. Tap launa paikhatlaga thomgi tawbada mingi khusa mate oiraga lairami hai. Mamanaba makhoi mayamgi marakta su yu thakminariba sing aduda makhoina purakpa sanabado madu sagi haidana maya kathokpa matamda miyoibagi khusa oirami hai. Matawduda makhoi mayam asisu kidana kaidana seli hai. Asumna makhoi mayam madasu mafam marang khangdana kaidana senkibaduda kakasu mafam marang khangdana maikai salai amata khangdana dumak selakpada mangpham madomda dumak sangapa sani. Mangpham lairiba domda haipe sensilakpa matamda miyoi ama thengsilami hai. Maduda kakasu hana phawba amata yengba tawda miyoi adugi khut adu saslaw haidana taplauna pairaga singbada laithorakpada kanagumba amata su lairamde. Matawduda kakasu yamna kana lawraga mahaksu kenel taba lambi adomda muk senthorai. Asumna senthorakpa matamda kakagi masado khara ne tabagum tawrai hai. Tawadabu ngasai thakmin chamin nakhiba mayam sing adudi mafam marang khangdana loina kaidana senakhrabani. Aina ngasai lakminaba imanaba sing adusu kadai da loina sanakhrabano.
ꯂꯝꯕꯤꯁꯤꯁꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗꯅ ꯑꯩꯁꯤ ꯐꯔꯦ ꯀꯦꯅꯦꯜ ꯂꯩꯔꯤꯕ ꯁꯣꯝꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯁꯦ ꯑꯗꯨꯃꯛ ꯂꯥꯛꯂꯒꯦ ꯌꯨꯝꯗ ꯈꯤꯇꯪ ꯊꯨꯅ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯀꯀꯥꯁꯤ ꯀꯤꯅ ꯃꯁꯥꯁꯤ ꯂꯥꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯏꯁꯤꯡ ꯇꯥꯗꯨꯅ ꯁꯤꯈꯤꯕ ꯏꯅꯦꯗꯨꯒꯤ ꯁꯤꯐꯝ ꯑꯗꯣ ꯃꯗꯨ ꯌꯧꯁꯤꯜꯂꯛꯂꯕ ꯃꯥꯜꯂꯤ ꯃꯗꯨꯒꯤ ꯃꯄꯥꯗꯣ ꯍꯦꯛ ꯌꯧꯔꯛꯄꯗ ꯀꯀꯥꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯈꯥ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯏꯟ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯀꯀꯥꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯦꯡꯂꯨꯕꯗ ꯂꯩꯈꯤꯗꯕ ꯏꯅꯦꯗꯨ ꯑꯣꯏꯔꯝꯃꯤ ꯀꯀꯥꯅ ꯏꯅꯦ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯏꯟ ꯁꯣꯜꯂꯤꯕ ꯃꯇꯝ ꯑꯁꯤꯕꯨ ꯌꯥꯔꯤꯕ꯭ꯔꯣ ꯌꯨꯝꯗ ꯈꯤꯇꯪ ꯊꯨꯅ ꯀꯥꯔꯛꯑꯣꯗ ꯏꯅꯦ ꯏꯊꯟꯇ ꯈꯛꯇ ꯉꯥꯏꯔꯦ ꯂꯣꯀꯦꯟ ꯅꯪꯗꯤ ꯀꯗꯥꯏ ꯇꯥꯅ ꯆꯠꯂꯨꯔꯤꯕ ꯏꯅꯦ ꯏꯃꯥꯟꯅꯕ ꯈꯔꯒ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯈꯔ ꯄꯨꯟꯗꯅ ꯊꯛꯄꯤ ꯆꯥꯕꯤ ꯈꯔ ꯇꯧꯔꯨꯕꯅꯤ ꯏꯅꯦ ꯏꯊꯟꯇ ꯈꯛꯇ ꯉꯥꯏꯔꯦ ꯀꯥꯔꯛꯑꯣꯀꯣ ꯏꯅꯦꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯂꯩꯍꯧꯔꯦ ꯍꯥꯏ ꯇꯧꯕꯇꯕꯨ ꯀꯀꯥꯒꯤ ꯃꯁꯥꯗꯣ ꯈꯔ ꯂꯥꯛꯂꯕ ꯃꯇꯝꯗ ꯏꯅꯦꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯋꯥꯈꯜ ꯂꯥꯛꯂꯕ ꯃꯥꯜꯂꯤ ꯑꯩꯅ ꯍꯧꯖꯤꯛꯋꯥꯏꯗ ꯀꯧꯔꯝꯕ ꯏꯅꯦꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦꯅꯦ ꯆꯨꯝꯃꯤ ꯏꯁꯤꯡ ꯇꯥꯔꯒ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯀꯀꯥꯗ ꯋꯥꯈꯜ ꯂꯥꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯌꯨꯝꯗ ꯍꯥꯊꯨ ꯂꯥꯛꯈꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯃꯔꯛꯇ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤ ꯑꯃꯒ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯄꯥꯛꯅ ꯍꯦꯛꯇ ꯐꯪꯕꯃꯛꯇꯤ ꯅꯠꯇꯦ ꯀꯀꯥꯁꯤ ꯌꯨꯝꯗ ꯌꯧꯔꯛꯄꯗ ꯏꯟꯗꯣꯝꯆꯥꯗꯣ ꯀꯧꯔꯝꯃꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔꯝꯂꯕ ꯃꯇꯨꯡꯗ ꯀꯀꯥꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯗꯨꯃꯛ ꯇꯥꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 4 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯏꯟꯗꯣꯝꯆꯥꯗꯣ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯗ ꯏꯇꯩ ꯏꯆꯦ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯍꯧꯔꯦ ꯉꯔꯥꯡ ꯌꯨꯝꯗ ꯍꯜꯂꯛꯄꯗꯒꯤ ꯃꯁꯥꯗꯣ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯍꯧꯔꯦ ꯍꯥꯏꯗꯅ ꯏꯟꯗꯣꯝꯆꯥꯗꯣ ꯌꯥꯝꯅ ꯐꯤꯡꯅ ꯂꯥꯛꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯂꯣꯏꯅꯃꯛꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯣꯕꯤ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯀꯀꯥꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯀꯥꯁꯦ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯇꯧꯒꯨꯝꯅ ꯃꯆꯤꯜꯗꯁꯨ ꯀꯩꯅꯣ ꯌꯥꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯉꯥ ꯐꯥꯕ ꯆꯠꯀꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯝꯃꯤ ꯕꯕꯥꯅ ꯀꯀꯥꯁꯤ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯕ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯕꯕꯥꯅ ꯃꯇꯧ ꯑꯁꯤꯗ ꯀꯔꯤ ꯃꯇꯧꯅꯣꯗ ꯃꯧ ꯌꯥꯏꯃꯁꯤ ꯉꯔꯥꯡ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯀꯌꯥꯝ ꯊꯦꯡꯅ ꯉꯟꯅ ꯍꯜꯂꯛꯏ ꯏꯊꯩ ꯄꯨꯡ 11 ꯁ꯭ꯋꯥꯏ ꯇꯥꯔꯛꯄꯁꯤꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯉꯥꯏꯍꯥꯛ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯇꯧꯊꯔꯨꯔꯦ ꯊꯕꯛꯅꯒꯈꯔ ꯋꯥꯔꯨꯕꯒ ꯄꯨꯡ 11 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯀꯧꯔꯛꯃꯤ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯀꯧꯔꯝꯃꯒ ꯃꯍꯥꯛꯇꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯩꯁꯨ ꯋꯥꯈꯜꯅꯔꯥ ꯍꯥꯏꯗꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯤꯅ ꯀꯧꯕꯁꯤ ꯍꯟꯗꯛ ꯃꯔꯛꯁꯨ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯕꯁꯤꯗ ꯑꯩꯁꯨ ꯀꯌꯥ ꯈꯤꯇꯪ ꯊꯧꯁꯥꯔꯨꯗ꯭ꯔꯦ ꯂꯥꯛꯃꯟꯗꯕꯗꯨꯗ ꯑꯩꯁꯨ ꯊꯣꯛꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯆꯨꯔꯤ ꯇꯥꯐꯝꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯔꯝꯃꯤ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯁꯥꯁꯦ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯛꯄꯅꯤ ꯑꯗꯨꯒ ꯑꯍꯤꯡꯗꯨꯃꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯃꯁꯥꯁꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯕꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯀꯩꯅꯣ ꯃꯆꯤꯜꯗ ꯌꯥꯝꯅ ꯁꯣꯜꯂꯤ ꯃꯗꯨꯗ ꯑꯩꯁꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯏꯁꯥꯗ ꯑꯀꯤꯕ ꯈꯔ ꯐꯥꯎꯔꯛꯇꯨꯅ ꯏꯇꯩꯒ ꯏꯆꯦꯒ ꯍꯧꯗꯣꯛꯄ ꯂꯥꯛꯏꯕꯅꯤ ꯕꯕꯥꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯌꯥꯏꯃꯁꯤ ꯁꯦꯟꯅꯍꯧ ꯑꯩ ꯊꯪꯅꯕ ꯈꯨꯜꯗ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯍꯥꯛ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯀꯥꯁꯤ ꯁꯦꯟꯅꯍꯧꯔꯤ ꯕꯕꯥꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯕꯥꯗꯣ ꯃꯃꯥꯟꯅꯕ ꯃꯥꯏꯕ ꯑꯣꯏꯕ ꯑꯃꯒ ꯂꯥꯛꯃꯤꯟꯅꯔꯦ ꯀꯀꯥꯁꯤ ꯌꯦꯡꯂꯝꯃꯤ ꯃꯥꯏꯕꯗꯨꯅ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯃꯁꯤꯗꯤ ꯏꯇꯣꯝꯗꯅ ꯉꯝꯃꯣꯏ ꯑꯩꯒꯤ ꯏꯄꯥ ꯑꯃ ꯂꯩ ꯃꯍꯥꯛꯅꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯊꯥꯖꯩ ꯕꯕꯥꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯇꯧꯔꯁꯤꯔ ꯏꯇꯥꯎ ꯊꯦꯡꯊꯔꯕꯗꯤ ꯃꯁꯤꯗꯤ ꯀꯨꯏꯅ ꯊꯝꯕꯁꯤ ꯐꯒꯗꯕ ꯃꯥꯟꯗꯦ ꯆꯠꯅꯕ ꯇꯧꯁꯤꯔꯥ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯣꯏꯕ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯒ ꯄꯨꯂꯞ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯑꯁꯣꯝꯗꯗꯤ ꯀꯀꯥꯁꯤ ꯏꯃꯨꯡꯒꯤ ꯑꯔꯩꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯕ ꯌꯥꯡꯈꯥꯏꯕ ꯍꯧꯔꯗꯨꯅ ꯁꯞꯇ꯭ꯔꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯇꯧꯕ ꯍꯧꯔꯛꯂꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯑꯔꯩꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯂꯪꯈꯥꯏꯕ ꯊꯨꯒꯥꯏꯕ ꯌꯥꯡꯈꯥꯏꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯆꯥꯕ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯅ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯇꯧꯒꯨꯝꯅ ꯃꯌꯥꯗ ꯍꯦꯛꯇ ꯀꯤꯠ ꯂꯥꯎꯅ ꯅꯝꯁꯤꯟꯗꯨꯅ ꯄꯨꯡꯆꯥꯗ ꯆꯥꯕ ꯍꯧꯔꯛꯏ ꯀꯀꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯃꯥꯒ ꯏꯟꯗꯣꯝꯆꯥꯒꯅ ꯌꯥꯏꯃ ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯦ ꯇꯣꯛꯂꯣꯁꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯀꯀꯥꯒꯤ ꯃꯁꯥꯁꯤ ꯏ ꯊꯛꯅꯤꯡꯉꯤ ꯏ ꯊꯛꯀꯤ ꯍꯥꯏꯗꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯅꯤ ꯏꯟꯗꯣꯝꯆꯥꯅꯤ ꯑꯩꯅꯤ ꯈꯔ ꯈꯧꯇꯛ ꯆꯥꯏ ꯑꯁꯨꯝꯅ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯕ ꯅꯨꯄꯥꯗꯣ ꯃꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯕꯕꯥꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯂꯤ ꯃꯥꯏꯕ ꯑꯍꯜ ꯑꯗꯨ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯀꯀꯥꯒꯤ ꯃꯆꯤꯜꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ ꯅꯪꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯤ ꯅꯪꯅꯤ ꯑꯩꯅ ꯂꯥꯛꯄ ꯉꯥꯏꯔꯤꯁꯤ ꯑꯁꯨꯝꯅ ꯃꯆꯤꯜꯗꯁꯨ ꯁꯣꯜꯂꯤ ꯃꯥꯏꯕꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯗꯤ ꯂꯩꯃꯥꯡ ꯌꯥꯎꯏꯗꯅ ꯃꯪꯒꯤ ꯂꯥꯏꯁꯨ ꯌꯥꯎꯏ ꯑꯃꯈꯛꯇ ꯅꯠꯇꯦ ꯂꯥꯏꯁꯤ ꯑꯗꯨꯗꯤ ꯀꯩꯅꯣ ꯈꯔ ꯇꯧꯅꯕ ꯇꯧꯁꯤ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅ
ꯑꯣꯖꯥꯅ ꯐꯅꯕ ꯀꯩꯅꯣ ꯈꯤꯇ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯑꯣꯖꯥ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯃꯄꯣꯠ ꯃꯆꯥ ꯈꯔ ꯂꯥꯡꯗꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯤ ꯈꯨꯗꯛꯇ ꯄꯣꯠꯆꯩ ꯀꯩꯅꯣ ꯈꯔ ꯂꯥꯡꯂꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯣꯡ ꯑꯁꯤꯁꯨ ꯈꯔ ꯊꯤꯂꯤ ꯆꯨꯕ ꯍꯧꯔꯛꯂꯦ ꯅꯍꯥꯟꯈꯩꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯅꯣꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯣꯡ ꯑꯁꯤ ꯆꯨꯔꯛꯂꯦ ꯉꯁꯥꯏ ꯃꯔꯥꯡ ꯇꯧꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯉꯩ ꯃꯇꯝꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯃꯛ ꯑꯣꯏꯈ꯭ꯔꯦ ꯂꯥꯏ ꯈꯨꯔꯝꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯀꯀꯥꯒꯤ ꯃꯆꯤꯜꯗꯁꯨ ꯀꯩꯅꯣ ꯅꯈꯣꯏ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯅꯈꯣꯏ ꯍꯥꯠꯀꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯁꯣꯜꯂꯤ ꯃꯥꯏꯕꯗꯨꯅ ꯈꯨꯕꯥꯛ 3 ꯈꯨꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯦ ꯃꯦꯝꯇꯣꯟꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯪꯗꯒꯤ ꯄꯨꯔꯛꯄ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯁꯤꯗꯤ ꯈꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯑꯁꯤꯁꯨ ꯃꯪꯗꯒꯤ ꯄꯨꯔꯛꯄ ꯂꯥꯏ ꯑꯃꯥꯡꯕꯁꯤꯡ ꯑꯁꯤ ꯈꯥꯏꯗꯣꯛꯄꯁꯤꯅꯤ ꯑꯁ ꯐꯔꯦ ꯑꯗꯣ ꯈꯥꯏꯗꯣꯛꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯀꯩꯅꯣ ꯈꯔ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯀꯀꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯂꯥꯏ ꯑꯃꯥꯡꯕꯗꯣ ꯈꯔ ꯈꯥꯏꯗꯣꯛꯄ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯄꯥꯛꯅ ꯍꯦꯛꯇ ꯆꯠꯄꯗꯤ ꯑꯣꯏꯗꯦ ꯄꯨꯡ 3-4 ꯆꯪꯂꯕ ꯃꯇꯨꯡꯗ ꯀꯀꯥꯁꯤꯁꯨ ꯈꯔ ꯐꯔꯛꯂꯦ ꯑꯗꯨꯕꯨ ꯃꯥꯏꯕꯗꯨꯅ ꯀꯩꯅꯣ ꯈꯔ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯀꯀꯥꯒꯤ ꯃꯁꯥꯁꯤꯁꯨ ꯄꯣꯞ ꯇꯥꯕ ꯃꯈꯩ ꯃꯁꯥꯁꯤ ꯂꯦꯛꯊꯔꯛꯂꯦ ꯃꯥꯏꯕꯗꯨꯅ ꯑꯣ ꯑꯗꯨꯅꯤꯗꯅ ꯐꯔꯅꯤ ꯑꯗꯣ ꯃꯥꯗꯒꯤ ꯋꯥ ꯅꯠꯇꯦ ꯅꯈꯣꯏꯁꯨ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯊꯦꯡꯅ ꯃꯝꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯂꯩꯈꯤꯗꯕ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯃꯥꯏꯀꯩ ꯑꯁꯣꯝꯁꯤ ꯁꯤꯗ ꯈꯔ ꯅꯈꯣꯏ ꯆꯦꯛꯁꯤꯜꯂꯨ ꯅꯈꯣꯏ ꯊꯦꯡꯅ ꯃꯝꯅ ꯃꯁꯤꯒꯤ ꯃꯄꯥ ꯑꯁꯤ ꯆꯠꯀꯅꯨ ꯍꯟꯗꯛ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯇꯤꯃꯨ ꯂꯩꯃꯨ ꯌꯥꯝꯅ ꯀꯜꯂꯤ ꯃꯤꯁꯤ ꯃꯤꯅꯥꯁꯤꯁꯨ ꯌꯥꯝꯂꯛꯄ ꯌꯥꯏ ꯑꯈꯪ ꯑꯍꯩ ꯀꯩꯅꯣ ꯈꯔ ꯇꯥꯟꯅꯔꯒ ꯃꯁꯤ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯎ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯈꯔ ꯍꯥꯏꯔꯒ ꯍꯤꯡꯈꯣꯜ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯈꯔ ꯉꯥꯛꯊꯣꯛ ꯁꯦꯡꯗꯣꯛꯅꯕ ꯀꯩꯅꯣ ꯈꯔ ꯇꯧꯔꯝꯂꯒꯦ ꯅꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯅꯨꯡ ꯑꯁꯤꯁꯨ ꯈꯔ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯂꯩꯇꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨꯅ ꯍꯤꯡꯈꯣꯜ ꯃꯅꯨꯡ ꯑꯁꯤ ꯃꯍꯥꯛꯅ ꯉꯥꯛꯊꯣꯛ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯂꯤ ꯀꯀꯥꯗꯨꯁꯨ ꯃꯁꯥꯗꯣ ꯈꯔ ꯐꯔꯤ ꯀꯀꯥꯗꯣ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯥꯁꯤ ꯀꯤꯔꯝꯃꯤ ꯃꯥꯏꯕꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯨ ꯁꯣꯔꯥꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯈꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄꯁꯤ ꯈꯔ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯊꯣꯛꯎ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯑꯊꯦꯡ ꯑꯃꯝꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯑꯃꯠꯇ ꯊꯣꯛꯅꯔꯝꯗꯦ ꯅꯨꯃꯤꯠ 20ꯃꯨꯛꯁꯦ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯑꯃꯠꯇ ꯊꯣꯛꯄ ꯇꯧꯗ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯏꯅꯦ ꯃꯦꯝꯇꯣꯟ ꯑꯁꯤ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯕ ꯂꯦꯞꯇꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯁꯣꯔꯥꯠ ꯑꯁꯤ ꯌꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯃꯁꯨ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯕ ꯃꯥꯜꯂꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯋꯥꯀꯤꯡ ꯆꯠꯂꯨꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯣꯕꯦ ꯂꯥꯛꯄꯗ ꯏꯅꯦ ꯃꯦꯝꯇꯣꯟꯅ ꯏꯟ ꯆꯤꯡꯉꯝꯕ ꯖꯒꯥꯁꯤ ꯃꯁꯤꯒꯤ ꯃꯄꯥꯁꯤ ꯍꯦꯛ ꯌꯧꯔꯛꯄꯗ ꯅꯨꯄꯤ ꯑꯃ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯠꯂꯝꯃꯤ ꯍꯥꯏ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯑꯁꯨꯝ ꯂꯥꯛꯄꯗꯨꯗ ꯃꯍꯥꯛꯁꯨ ꯀꯔꯤꯅꯣ ꯅꯨꯄꯤꯁꯤ ꯈꯔ ꯊꯨꯅ ꯆꯠꯀꯦ ꯍꯥꯏꯗꯅ ꯃꯁꯥꯗ ꯑꯗꯨꯝ ꯈꯜꯂꯝꯃꯤ ꯍꯥꯏ ꯇꯧꯕꯇꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯃꯥꯡ ꯊꯥꯅ ꯆꯠꯂꯤꯕꯗꯣ ꯍꯪꯒꯦꯟ ꯄꯥꯎꯔꯥꯒ ꯄꯨꯂꯞꯅ ꯃꯁꯥꯗꯣ ꯑꯗꯨꯝ ꯇꯞꯂꯤ ꯆꯠꯂꯤ ꯍꯥꯏ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯨꯝꯅ ꯑꯁꯨꯝ ꯆꯠꯄꯗꯨꯗ ꯃꯍꯥꯛꯁꯨ ꯃꯁꯥꯗ ꯆꯤꯡꯅꯔꯛꯇꯨꯅ ꯍꯪꯒꯦꯟ ꯄꯥꯎꯔꯥ ꯄꯥꯏꯔꯒ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯈꯔ ꯆꯈꯠꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯏꯅꯦ ꯃꯦꯝꯇꯣꯟ ꯑꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯁꯨ ꯃꯨꯛꯁꯨꯛ ꯃꯨꯕ ꯃꯈꯩ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯄ ꯃꯈꯩ ꯂꯩꯔꯝꯃꯤ ꯍꯥꯏ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯁꯥꯗꯣ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄꯅ ꯃꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯍꯥꯏ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯈꯔ ꯊꯧꯔꯝ ꯈꯔ ꯇꯧꯔꯒ ꯃꯍꯥꯛꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯈꯔ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯕꯨ ꯍꯦꯛ ꯌꯧꯔꯛꯂꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗꯒꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯒꯅꯨ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯏꯅꯦ ꯃꯦꯝꯇꯣꯟ ꯂꯩꯈꯤꯗꯕꯁꯤ ꯅꯨꯃꯤꯠ 20ꯃꯨꯛ ꯁꯨꯖꯤꯜꯂꯛꯂꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯈꯔ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯈꯔ ꯇꯧꯔꯕ ꯃꯇꯨꯡ ꯏꯅꯦ ꯃꯦꯝꯇꯣꯟꯒꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯗꯨꯁꯨ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯕꯗꯨꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯈꯔ ꯈꯔꯝ ꯊꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯍꯥꯏꯕꯕꯨ ꯃꯔꯛꯇ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯔꯤꯕꯖꯥꯠꯅꯤ ꯏꯉꯥꯒꯤ ꯑꯍꯥꯟꯕ ꯏꯇꯥꯕꯁꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯟꯅꯗꯤ ꯋꯥꯔꯤꯗ ꯀꯔꯤꯗ ꯊꯦꯡꯅꯕꯒꯤ ꯋꯥꯅꯤ
ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯃꯛꯀꯤ ꯊꯦꯡꯅꯔꯕꯅꯤꯅ ꯃꯌꯥꯝ ꯑꯁꯤꯁꯨ ꯏꯉꯥꯒꯤ ꯏꯇꯥꯕ ꯅꯨꯃꯤꯠ ꯑꯁꯤ ꯑꯍꯥꯟꯕ ꯏꯇꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯅꯗ ꯇꯨꯔꯦꯜ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯏꯟ ꯆꯤꯡꯕ ꯇꯧꯗ ꯑꯗꯨꯃꯛ ꯂꯩꯅꯩ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯩꯒꯨꯝꯕ ꯑꯃꯠꯇꯗꯤ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯇꯧꯕꯇꯕꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯉꯥꯒꯤ ꯏꯇꯥꯕ ꯅꯨꯃꯤꯠ ꯑꯁꯤ ꯏꯅꯦ ꯃꯦꯝꯇꯣꯟꯅ ꯂꯩꯈꯤꯗꯕ ꯏꯟ ꯆꯤꯡꯂꯝꯕ ꯖꯒꯥꯗꯣ ꯃꯗꯨꯗ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯊꯣꯛꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛꯃꯛꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫